Sajibu Nongma Panba Cheiraoba Lakpada Maikei Kayadagi Yaipha Paojel Pinarakli Mairoi Loop All Manipur Student Union MSU Manipur Student Federation MSF Kangleipak Minority Welfare Organization KMWO All Manipur Muslim United Club Organization Kabui Union Manipur Amadi Ethno Heritage Council na chingba tongan baluf kayagi Maikei lamdam asigi ireicha singi mafamda Sajibu Nongma Panba Cheiraoba na lakpada lamdam asida punna khundaminariba furuk khudingmakta Yaipha Paojel Pinarakli numit asi puwarigi anganba matamdagi hauna ariba chahina loireduna anoba chahi haure haina takliba natki kumhai amani anoba chahina lakpada lamdam asida punna khundaminariba Puruk maselgi marakta nungsi mari hena chesin handuna amaga nungsinaba oirasano amadi lamdam asida leiriba miyam punna nungai yaifaba punna chaukhat minaba watapadaba chaba thakpa mipan tangdaba suba nomba kanba nungaiba ing tapa lamdam ama oirasano amadi anoba chahi hobagum anoba manipur ama oinanaba apunbagi khongthang ama ireicha khudingmangna amata oina thangminaduna anoba ware mama lauduna pukning hakchang yauna hotnaminarisi haiba wafam sing thamlaki amarom dasu kanglei sintha semkat loop singjamai bazar gi maikaidagi Sajibu Nongma Panba Cheiraoba na lakpada miyamda Yaipha Paojel pirakpaga loinana maitai sa singna chingkaduna pangal changnyengnaba khaktanatana wakhal wangna khanduna lakadoriba mirol sibu lamjing minasi haiba wafam thamlakli